Sari Khemchandgi Anoba Lengakasi Chaliba Sahi Asigi February Maridagini Deputy CM ani Cabinet Minister Ani Amaga Mangana Council of Ministers Saribani Mantri Taret Wali Pathokadaba Pathoktaba Haibadu Delhi Lengakta Lere State ki CM gi power oizarabaso Hojik Makti Center na Chauna Kuting Jelly Lori Wafam Amana Hanadagi Punbada Thawai Yaw Dava BJP MLA Mayamasi Mantri Pinabada Pangi Pangde Haiduna Amukka Hena Warauna Duna Chauna Unkatnaba Nagadra Haibasisu Dilina Lumna Lawi Adudi Chautoktana Dum Tamlagadra Haibawahangni Tambasu Yari Matam Sutele Dilina Su Ya Labagum Lengak Ningi Asigum Malenga Kasida Lu Krava Matamasida Kanana Santi Purakadori Santi Puraknaba Kwaidigi Ahanba Topam Tokpasi Lusing Basingna Misang Mikai Naidabaduni Isam Samna Neutrality Maintain Tobaduni Adu Erabadi Conflict Aduda Chauna Kaiba Piriba Kangbu Adugi Manunda Jangsen Bangame Jangsen Bangamba Haibasi Ahanba Stepni Wari Sabangamba Haibasi Jangsindrabadi Oibayabanate Wari Sanaribani Haiduna Kulai Baiba Kuki Supremacy ga Paminaduna Makoina Pamba Tongan Balaybak Adu Pitoknaba Accord Kumba Ama Sembanate Masamaring Weriba Loop Singado Wari Sanaduna Manipur Tugaina Bakali Wakan Tokanba Madugi Mahutta Saukat Thorangi Wari Sanaduna Awat Apa Yang Sinaba Kanabaromda Lak Basuyai Asumna Punna Saukat Minanaba Punna Hingminanaba Wari Sanabada Kanago Malupna Ahanba Tabak Haingi Wang Mada Tabak Chatagano Chatharabadi State ki Corship Power Lay Haibasi Kangu Hairamoi Hainingai Lekte Pongdok Payadaba Kayamasu Haidoktabu Wigani Pirepasina Kuki Inpina Wari Sabayaroi Haribani Matong Hoktaba Lup Oirabadi Mayamna Sogut Handanaba Miam Wari Sabasu Sangi Miam Nabu Sogutraba Lup Amata Tabak Tobungam Gadaba Late Kangpokpi Kotu Hariba Lup Asina Highway number 2 amadi 37 na thamlamba athingba du lawthoe tangai phadana changdaba yadaba polam sing phangangadabani makhoida akaya toi piba hatpa tuppa yumai thaba Kangpokpi police ki SP na ngak senbigadabani haibasi maram legani ahanbada nagana nemcha kipgenbo deputy CM gi phamdagi lawtho loinana KNP gi luchingba suda UPF ki chairman oiribasi phaduna dandi piyo haibasi Kangpokpi Kuki Miam Dasu CSO Sing Dasu Tina Sokpo Wafamne Anisubada Kangpokpi Churchanpur Chandel Gum Tengnopal Gum na Pulap Levanate Maitai Amasung Naga Anina Chaplaga Levani Maitai ga Kanava Matamdadi Toidokna Wabanang Drabasu Naga Yauna Kanarubagi Pibam Henalu Silapani Maramasina Makoi di Kongpam Handokta Bayade Masi Kangna Namtau Bachangi Churchanpur Swadu Mangai Kuki Supremacy Kara Kakna Nong Mai Chindon the Kihandona Konjel Tohandana Tamleba Tado Mar Paite Wifi na Chingba Konjel Tohalak Pachangi Zomi Kambusi Masagi ZRA Haiba Kulai Paiba Kambu Amaleri Bani Churchanpur Si District Ani Tokna Tugaina Bakanna Demand Toriba Kambune Rimstagi Pukiba Naba Hundo Churchanpur Hospital the Laying Bada Yaningda Bolaktuna Wathok Tokli Basi Kuki Supremacy ki Mayoktane Masisu Paramane Bharat ki Union Home ki Oiba Mityeng di Kamdori Thobu di Makhoini Taseng na Chingdo Operation Satharaga Nansu Amasung Nagagi Kulai Lauthoga Tokadoribra Lishingani Kunmapan Fauba Pandam Pangdri Haidunangai Gadoribra Tampakta Lalhoba Choba Kedara Mata Leitre Ayamana Mapanda Leire Kanbana Bhut Sanaramba Kuki Terrorist Sing Makonda Mukchang Halage Kanbra Natraga free Taman Badagi Nawangba Amasung Yai Kanbagi Henzelakli Valichat Sazatsina Akaiba Legadaba Luchingba Leirabadi Hararoi Kanduna Hapunaba Honabra Wahang Singasiga Hongi Tabaka Mari Lane Natragana Makoina Tau Haiduna Sinariba Tabak to Nathairaga Kuki terroristing na Pot Hapna Hena Tausilabra Amadi Leire Natragana Tausinaribra Tausinaba Suman Basulaitabanate Atopo Wahang Amadi Assam Rifles na Inthoklaga CRPF ta Kai Hena Sinari Bagi Kudamni Cobra Battalion ani training people loiraga Operation Horaiba Battalion Amasulaki Gani Haina State Home Minister na Haikibale Counter Insurgency Yard Sinabani
ngamkhei ngakpaga ani asina AR gi maruoiba thabakni Union Home Minister gi order ga AR na tawthoraiba siga AR na khara hena maning tawbra haibasi khanaba yaba wafam oiri pumnamak asi Intel gi report matungina chathaba thabakni asengba kharadi manungda leiramgani naga miyam gi luchingba akhang hainadi tawsinnabani kanna hairi KNLF ki luchingba Tiger haina khangnaba thangboy asini tamthiraba criminal gi thabak kaya tawriba kugi terrorist singna paliba FIR dusu ahakpa chanaba case amata pandabagi wafam su leiri kugi terrorist singi waridi angakpana pik thale ngasi mak MLA waribi kimnyao hangsing su KNO gi women secretary ni magi nupa David Hangsing na KRA gi chairman ni makhoi loina mak su gi maroi ba lup ngaktani haukiba March 15 da Defense Secretary TS Haukip ka kimnyao hangsing ga secretary ama oina Geneva Call gi dista dignitary oikhibani Geneva Call gi thobu waribi Catherine Kramer na makoina tawriba mayam si Geneva Call gi yana warol gi mayokta sathabani khanglakpanina khut thingjila oi hainingai leite maroina nupi angang ot neiba mioibagi hak khongauna ba angang recruit tawba mihat mipuna chingba tawriba sing asi yadabani warakliba fiba masida NPF ki political party NDA ga punna chatminariba sigi president awangbam niumaisu miam gi awaba se yenglaga lebak sigi thobu eriba council of minister da leiriba singna tuminna leibasi tawfam thoktabagi wafam kanna thamlakli NSN gi luchingba moibana su proxy warasi atamnana Bharat lengakna kugi terrorist sing season aduna nagagi mathakta chathabani hairi tapak tangangbaga wafam asi chap manari maitai da chathaba lansu proxy war ni haina thamnabani moibagi suggestion da Myanmar rom da gi changakpa illegal immigrants sing tanthoktriba makhai irang asi leikhigani hairi isam samna chathara iba kugi terrorist singi thawong asi Delhi lengak ki thausil makhada Indian Security Force na tungda leptuna awat apa piba yaba piduna sizina ningba mongda sizina bani adunani ira ilaina loisinba yadriba si pumnamaka sina maram oiduna santi thamge hairabadi Delhi lengak ta leire lelon wifi kullomda CRPF ki Cobra kangbu gi operation da kuki terrorist samagi mathakta question duna leire hairaga amatta phakidaba sina takpadi Phaganu haibagi hukum leiramgani terrorist kugi kangbu asigi nupi da mantri piriba adusu deputy CM MLA oina leiriba makhoi maselgi maruoiba mi ngaktani khanba natrabadi pigadra iya yanaba isauda sogatnaraga sanaba lila ngaktani haiba yai punamak si khangdaba leingakpa leiramloi adu werabadi national interest kidamak yenglaga state interest compromise tawbadi tawpham thokte nakai sengna PR thamduna chathaba oiragana wafam amane hojikti CM leiri Council of Minister leiri tawpham thokpa khara tawba matam oi adusu long term gi tawgodabana khara taptharabasu short term gi oina mathau tariba irang si nemthanaba honabadi tangai phade masi nemthanaba honabada maitai amasung nagagi di maru oide kanglup animakna lam tawde hojik tuminna santi oina leiri bani kugi terrorist singna mihat mipun torokpa yom mai thabana chingba torokpada ngakthokpagi thabak ngaktani kugi terrorist singna toroktrabadi santi adum oi mayak laraba khudam haibabu PR manungda kugi terrorist singna tuminna leibanina chahi adumadi nongai makhol tade adusu center lengak leibagi tuminna leyu haiba oiramgani central paramilitary na operation chathabasu home minister gi order madungina tawbani mayakidi state police na thobu oiraga state home na piba order da central paramilitary na mateng pangadabani ekhogidi state police na mokhoi gi mateng pangbagum leiri chathariba operation asiso tawpham thokpa kugi terrorist sing na operate tawriba mafam da chathabadi oiraroi phariba khulai sing asiso kapna daba pharabasu yare haiduna hundoktuna thamba natraga phananaba thamba oina tawri nongmai kapnabadadi sophisticated weapon ngaktani pairaga chatliba mayamdo afaba nongmai ngaktani single barrel gumbagi makol yaude thabadana single barrel ngaktani tawge haiba ma yauna unified command state ki luching mana paiba home gi thabak pumba state ki home minister su leibanina state ki subject su oibanina state police ka loina state security force mayam season aduna
कुकी टेररिस्टिंग लोइसन्नब होनब चंगे सु लौथोकप ngamdrabadi magi designated camp ta hoijinduna thamba kulai pumbasi CRPF amasung BSF ki custody da thamba haiba anoba yanakhiba du chathagadabane phana kuina center na khut thingjinduna lakpasi sangmankhre tanna duna state ki administration na santi purakna bohana ba matam helabani